Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjari ngasisu mahausagum Tangjabini Nakada mangasubu tangkak amok puduna lagjari mayam punna taminarasi. Numidangi pung mapal khare helakpadaida irai jagi sing jaba toklaba matong kolik wainam luisilamlaga magi kada changlakli. Magi phone do log hek hangbaga number save tawdaba magi miss call ani leirami. Kono hoi jono ne miss call ani galerami sina. Number so save leite. Call back to sinsirane ba. Talida. Thenga kansida nupaga poiradi aiti siredana. Irai leiramliba miss call do call back tawrudana net do on fat tawri aduga YouTube changduna Ningthouja gi kauraroi haiba isaido volume tapna leithaduna tapli thari somdana kamdawri nupadu tumthaba yada leirambadagi ngasai jingkhaina pirakhiba ijangi number duda call phatawsel call du ngaiduna leirambago adum set oklakli. Hello ijan nupa makun oirambaduda he kanano ahingsida leisabi ngona phone ga tawrisiba nasak namangdo sasataklo natradi nang kya phabo oirohe. Poirei mana wa makhata banang dringai ichana non stop da majunu khaptharakpaduda pakhatna nadi aini ngai khoba ichandi aini ngai khoba hairakpadudana hena saunlaktuna hai kaino ha aini ngai khoba gaide nang ai sinupi ni kaina ga kem tawbu ngamoi kaina usitrira. Poirei nang hawaroi matango adumdana deko aina haibadi aido noida poirei ni haiba ichan mamitu lau thoraklaga maya carduna ha da poirei nang oire aduga ai number sina kana de loriba noida jingkhaida gi loboni nang number sibodi o ado kai lerege da poirei yam thajadana call tawroi siba. Poirei kharei kairap tawna kaino ne ichan ireido ngasai na call tawbada phairaktaba halaga su tawrokti number khangdabaira khangde ado nangnamta phone tawraga conference biro ingonda sas mi machadi dawaba kai sadego hazabi ama iwawa adana phangkriba I nangni kame khangi mejan honga sai ne da jingkhaina nana tamame da poire onthok thogreda pawyo bogade pawyo ba khak thobo oiramoida number yawrapado so thorongani da adata he ado namayamna mating pangbibai aina mamu phangjabani adudi call tawrage ko yaraba hoi bayo ko do hoi ichen picture thama number duda call fatawsel irai kangkhan khan baler duna tumlage haiduna hek tawaga phone gi ring khinglakpaduda konono sinama machinu ngarang ngangladuna phone gi screen duda yengli Siri Janina, Gadorzana. Hello, Ijan. How? Gadorgaton. Tumagin at our money, Nangdi. I so. Ado Kanama Pahalake. Hoi. The Poire, Sanaro. Irei, Poire Palapaduda, Tamoigi Mihaldo, Matong Maram Kanga, Gana John Kalagli. Makut Yetuna, phone the Piraga, Oigi Makotuna, Tawang Mapado the Tamlanga. Mihalgi khongjaldabo phathanaba hotnajari. Ire miss call leirambro nangonda leirame kanagi number no khangdabai aisho halaga tawrudre adudo aigi number ni o ado ichan tumjarasani ai call tawroke nangonda ichan thamage ko mateng pangbibai thank you ichan hakam wawaga chaladuna most welcome da poire wari nungai na makaja thabi hawro aidi tumning mana sidawre thamagi call ga du fatka ke poire irei gi number da call set tawseli irei su dum pai khalagli hello how minute animo tumin leiraba mado irei kari haisi ge khangda majina thokwa ma haidoke kai mathel jarage khamena sinbaga nga ayaibaga thongi noide hawai thongba mam aduga aboki nga macha ma tawire nangdi nga cha dai se abok tang pijai de
ꯆꯥꯏ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯩꯇꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯄꯥꯕ ꯑꯩꯈꯣꯏꯅꯤꯗꯤ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥ ꯉꯥ ꯆꯥꯗꯦ ꯑꯗꯨꯗꯤ ꯃꯦꯔꯥꯃꯦꯁ ꯉꯥꯛꯇ ꯆꯥꯔꯦ ꯆꯥꯔꯦ ꯑꯗꯣ ꯅꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯇꯧꯒꯅꯨ ꯑꯩꯅ ꯈꯪꯗꯕ ꯋꯥ ꯈꯔ ꯅꯪꯉꯣꯟꯗ ꯍꯪꯒꯦ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯍꯪꯅꯤꯡꯕ ꯋꯥ ꯑꯗꯨꯝ ꯍꯪꯉꯣꯕ ꯀꯩꯝ ꯀꯥꯏꯗꯦ ꯍꯪꯉꯣ ꯑꯗꯨꯝ ꯇꯥꯄꯣꯏꯔꯦ ꯅꯣꯏ ꯃꯃꯥꯗꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯩꯇꯕ ꯑꯩ ꯄꯣꯛꯄꯒ ꯃꯃꯥꯗꯣ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯒ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦꯅ ꯍꯥꯏꯒꯦ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯅꯪ ꯑꯩꯅ ꯁꯤ ꯍꯪꯉꯦꯅ ꯃꯥꯏꯟ ꯇꯧꯒꯅꯨꯀꯣ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯟꯗꯦ ꯑꯗꯨꯅꯦꯕ ꯑꯗꯣ ꯅꯪ ꯍꯪꯉꯦ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯒꯦ ꯇꯨꯝꯕꯗꯤ ꯑꯗꯨꯝ ꯉꯟꯅ ꯇꯨꯝꯃꯦ ꯍꯥꯏꯗꯤ ꯄꯨꯡ 10 ꯇꯥꯗ꯭ꯔꯤꯉꯩꯗ ꯅꯣꯡ ꯐꯥꯗꯣꯛ 10 ꯇꯥꯕꯁꯨ ꯌꯥꯎꯋꯤ ꯑꯣ ꯑꯩꯗꯤ ꯌꯥꯝ ꯊꯦꯡꯅ ꯇꯨꯝꯃꯤ ꯀꯩꯗꯧꯔ ꯂꯩꯔꯤꯅꯣ ꯍꯥꯏꯁꯦ ꯑꯗꯨꯛ ꯊꯦꯡꯅ ꯏꯃꯥꯟꯅꯕꯁꯤꯡꯒ ꯒꯦꯝ ꯁꯥꯟꯅꯕ ꯑꯗꯨꯒꯤꯅꯤ ꯑꯁ ꯊꯥꯎ ꯌꯥꯝ ꯂꯩꯇꯦꯍꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯧ ꯃꯇꯝꯗꯨꯗ ꯒꯦꯝ ꯁꯥꯟꯅꯔ ꯂꯩꯌꯦꯅꯦ ꯒꯦꯝ ꯁꯥꯟꯅꯗ꯭ꯔꯗꯤ ꯀꯩꯗꯧꯔ ꯂꯩꯔꯨꯅꯦ ꯅꯨꯄꯤ ꯑꯃ ꯀꯣꯏꯗꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯇꯨꯝꯈꯤꯅꯤꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯒꯦꯝ ꯁꯥꯟꯅꯔ ꯂꯩꯇꯥꯕ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯉꯟꯇꯥ ꯇꯨꯝꯃꯅꯤꯗ ꯑꯩꯒꯤꯁꯨ ꯏꯁꯣꯔꯅ ꯑꯃ ꯄꯤꯕꯤꯔꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯏꯔꯩ ꯇꯞꯅ ꯀꯧꯔꯛꯂꯤ ꯗꯥꯄꯨꯏꯔꯦ ꯍꯥꯎ ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯟꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯊꯝꯅꯔꯁꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯍꯩꯅꯗꯕ ꯐꯥꯎꯕ꯭ꯔꯥ ꯑꯗꯨꯏ ꯅꯠꯇꯦ ꯑꯩꯗꯣ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯑꯗꯨꯒꯤ ꯍꯥꯏꯕꯅꯦ ꯗꯥꯄꯨꯏꯔꯦ ꯍꯣꯏ ꯇꯨꯝꯃꯣ ꯑꯗꯣ ꯀꯣꯜꯗꯤ ꯀꯛꯈꯤꯅꯨ ꯑꯗꯨꯝ ꯄꯥꯏꯌꯨꯀꯣ ꯏꯔꯩ ꯇꯨꯝꯅꯤꯡꯉꯝꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯈꯪꯂꯥꯎ ꯊꯣꯔꯛꯂꯒ ꯀꯃꯥꯏ ꯐꯣꯟ ꯄꯥꯏꯔ ꯇꯨꯝꯗꯣꯏꯕ ꯑꯩꯗꯤ ꯑꯃꯨꯛꯇꯁꯨ ꯄꯥꯏꯔꯛꯇꯦ ꯍꯩꯅꯗꯧ ꯃꯥꯟꯗꯤ ꯅꯈꯨꯠꯅ ꯄꯥꯏꯔ ꯇꯨꯝꯃꯨ ꯍꯥꯏꯕ ꯅꯠꯇꯦ ꯃꯣꯟ ꯃꯌꯥꯗꯨꯗ ꯐꯣꯟꯗꯨ ꯊꯝꯃꯨ ꯑꯗꯨꯒ ꯇꯨꯝꯃꯨ ꯍꯥꯏꯕ ꯏꯔꯩ ꯌꯥꯝ ꯇꯟꯅ ꯍꯣꯏ ꯇꯨꯝꯊꯣꯛ ꯐꯖꯅ ꯃꯣꯟ ꯃꯌꯥꯗꯨꯗ ꯐꯣꯟꯗꯨ ꯊꯝꯂꯒ ꯋꯥꯈꯜꯗꯨꯗ ꯈꯟꯖꯔꯤ ꯀꯩꯅꯣꯅꯦ ꯃꯣꯏ ꯅꯨꯡꯁꯤꯅꯕꯁꯦ ꯁꯨꯃꯥꯏꯅꯒ ꯇꯧꯅꯖꯥꯠꯂꯣ ꯀꯣꯛꯀ ꯉꯥꯎꯖꯩꯗ ꯑꯩ ꯃꯤꯅꯤꯠ 5ꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯏꯔꯩꯗꯤ ꯁꯤꯁꯤꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯄꯣꯏꯔꯩ ꯏꯔꯩꯅ ꯇꯨꯝꯕꯒꯤ ꯁꯣꯔ ꯍꯣꯟꯕꯗꯨ ꯇꯥꯕꯗ ꯀꯌꯥ ꯊꯨꯅ ꯇꯨꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯤ ꯑꯩꯁꯨ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇ ꯍꯧꯒꯠꯂꯒ ꯐꯣꯟ ꯇꯧꯁꯤꯟꯒꯦ ꯋꯥꯈꯜꯗꯨꯗ ꯈꯟꯅ ꯑꯌꯨꯛꯀꯤ ꯄꯨꯡ 4:30ꯗ ꯑꯂꯥꯔꯝꯗꯨ ꯊꯝꯂꯝꯂꯒ ꯍꯦꯗꯐꯣꯟꯗꯨ ꯊꯤꯡꯖꯤꯜꯂꯒ ꯇꯨꯝꯈꯤꯔꯝꯃꯤ ꯀꯣꯏꯔꯦꯡ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯡꯂꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯨꯄꯥꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯒꯅꯨ ꯍꯥꯏꯅ ꯅꯪ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕ ꯑꯩꯅ ꯁꯤꯟꯕ ꯇꯥꯔꯦꯗꯅ ꯔꯣꯖꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯠꯅ ꯄꯥꯎ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕꯅꯦ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏꯁꯦꯅ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗꯦ ꯄꯥꯎ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩ ꯃꯥꯒ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯐꯥꯎꯅꯖꯔꯔꯣꯏꯒꯦ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯋꯥꯐꯝꯗꯨꯃꯗꯤ ꯅꯆꯥꯗ ꯑꯃꯨꯛ ꯍꯟꯅ ꯄꯟꯕꯤꯔꯒꯅꯨ ꯄꯥꯎ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯃꯃꯤꯇꯩ ꯃꯄꯤꯗꯨꯃꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯅ ꯍꯥꯏꯔꯤ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯀꯣꯏꯔꯦꯡ ꯃꯈ꯭ꯋꯥꯡꯒ ꯃꯦꯜꯂꯗꯨꯅ ꯁꯥꯎꯅ ꯍꯥꯏ ꯅꯪꯁꯤ ꯆꯦꯜꯂꯨꯔꯕꯅꯤꯅꯦ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯄꯥꯗꯣ ꯏꯄꯥꯒ ꯃꯥꯏ ꯀꯌꯥ ꯆꯥꯟꯅꯗꯦ ꯑꯗꯨꯒ ꯃꯥꯒ ꯉꯥꯏꯁꯤꯟ ꯑꯣꯏꯅꯕꯁꯨ ꯑꯩꯅ ꯄꯥꯝꯗꯦ ꯉꯁꯤꯗꯩ ꯅꯪ ꯌꯨꯝꯗ ꯍꯦꯟꯗꯣꯛꯄꯁꯨ ꯌꯥꯔꯣꯏ ꯐꯣꯟꯁꯨ ꯄꯥꯏꯍꯜꯂꯣꯏ ꯅꯪꯒꯤ ꯊꯕꯛꯇꯨꯁꯨ ꯑꯩꯅ ꯔꯤꯖꯤꯒꯅꯦꯁꯟ ꯂꯦꯇꯔ ꯑꯃ ꯏꯗꯨꯅ ꯍꯌꯦꯡꯃꯛ ꯊꯥꯖꯤꯜꯂꯨꯔꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯡꯗꯣ ꯃꯈꯣꯟ ꯊꯣꯛꯅ ꯊꯤꯡꯖꯤꯟꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯃꯄꯥꯡ ꯀꯅꯥꯁꯨ ꯌꯥꯎꯗ ꯐꯥꯖꯤꯟꯗꯨꯅ ꯀꯩꯁꯨꯝ ꯁꯪꯒꯤ ꯕꯣꯟꯗꯤꯒꯨꯝ ꯊꯝꯕꯤꯔꯝꯕꯤ ꯆꯤꯛꯂꯒꯨꯝ ꯀꯞꯇꯨꯅ ꯂꯦꯜꯂꯤ ꯃꯗꯣꯝ ꯑꯍꯤꯡꯗꯨꯃ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯑꯗꯥꯏꯗ ꯀꯞꯃꯟꯕꯅ ꯋꯥꯔ ꯃꯥꯜꯂꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤꯗꯣ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯉꯥꯊꯔꯒ ꯇꯨꯝꯊꯈꯤꯔꯝꯃꯤ ꯄꯨꯅꯤꯜ ꯑꯍꯤꯡꯗꯨ ꯇꯨꯝꯊꯕ ꯌꯥꯗ ꯅꯣꯡ ꯑꯗꯨꯝ ꯉꯥꯟꯈ꯭ꯔꯦ ꯇꯨꯝꯕ ꯍꯧꯒꯠꯂꯕ ꯃꯇꯨꯡ ꯐꯃꯨꯡꯗꯨ ꯅꯤꯡꯊꯤꯖꯅ ꯂꯣꯏꯁꯤꯜꯂꯝꯂꯒ ꯕꯥꯠꯔꯨꯝꯗ ꯑꯃꯨꯛ ꯍꯥꯊꯨ ꯆꯪꯈꯤ ꯀꯨꯏꯗꯦ ꯐꯠ ꯊꯣꯛꯂꯛꯏ ꯃꯁꯝ ꯑꯆꯣꯠꯄꯗꯨꯃꯁꯨ ꯇꯥꯋꯦꯜ ꯑꯃꯅ ꯇꯩꯊꯣꯛꯂꯒ ꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯇꯥꯋꯦꯜꯗꯨꯅ ꯇꯩꯊꯣꯛꯄꯗꯨ ꯊꯨꯅ ꯀꯪꯗꯦ ꯍꯥꯏꯕꯒꯨꯝ ꯇꯥꯋꯦꯜꯗꯨ ꯂꯥꯛꯇꯅ ꯕꯦꯠꯇꯨꯗ ꯂꯪꯁꯤꯟꯈꯤ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯂꯒ ꯗ꯭ꯔꯥꯏꯌꯔꯗꯨ ꯂꯧꯊꯣꯛꯂꯤ ꯑꯗꯨꯒ ꯃꯁꯝ ꯑꯆꯣꯠꯄꯗꯨ ꯑꯃꯨꯛ ꯀꯪꯍꯜꯂꯤ ꯆꯥꯎꯕ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯤ ꯋꯥꯠꯇꯕꯤꯅ ꯆꯥꯎꯕ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕ ꯂꯣꯏꯔꯕ꯭ꯔꯥ ꯑꯧ ꯂꯣꯏꯔꯦ ꯏꯃꯥ ꯑꯗꯨꯗꯤ ꯅꯅꯥꯎꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯔꯨꯛꯇꯣ ꯅꯪ ꯈꯔ ꯄꯤꯎꯔꯣ ꯏꯃꯥ ꯏꯁꯤꯡ ꯑꯆꯥꯕ ꯈꯤꯇ ꯊꯥꯡꯒꯠꯂꯝꯒꯦ ꯍꯣꯏ ꯏꯃꯥ ꯄꯤꯎꯔꯒꯦ
Chauba breakfast apa plate ama puraga Punel gi room tamna lakli. Punel so dress lotion ba lawyer duna magi room gi thong du heg hang dorokpaga Chauba na breakfast puraga ka khalak paduga gong thangjene. Sangum glass to khara Punel haitin kirami. Punel bisum do arai kai sukla duna. As tawar dawni aina bu khara thuradi pela bani ai di ba sei dai sidi. Chauba do pa khana nang kom lakpado hawdre bong saunu ko. Punel hoi mayam at hairamda prap room manung do among changnakli. Adugo upudagi anong mo purit ama mong sendo na litlaba mato prap thoki hanna kanaba suyang lamda. Chauba Punel gi matung da tanarado na breakfast sidang di chago abong. Punel thanglamba kong thang do lepla do na ay nga sidi breakfast sa aroy gi. Ta chauba hoi adum jathok biro. Aduga ayuki chaksarok so hapiurano. Hoi. Kari da hairaba ngamgani hoi haiba natana pokminaba manaw oiduna chatkiba yaroi haina hairaba suyada. Migi mayumda thabok dawduna leiba manadi kariba hairaba ngamgani. Punel gi majing matamakne ahianba wahai mata hairamda kitchen do mathoi khara nungaitana changnakli chauba. Watabi ising lamba lawyer duna flak sa hijinduna leiramda isingdo. Chauba changlakpa ubaduda fatnun khalak breakfast to bow loina chakriba chauba nanau do ba. Chauba mana bisak piklingai dagi Premchan hoida watabi gi mating pangnabagi damak Premchana makhoida purakhibani. Premchan amadi watabina chauba bonong mata tathita hoina tawba numit amata yawrakhidri. Makhoina khanje chauba se makhoigedi machanapa ahani haina. Chauba na so ahal ani sibo magi hek apokpa mama mapani haina khanje. Aduna chauba na thawai nungai taba leirabaso mamada damak paudamje. Chauba watabina haidu tada mathoi nungai tana insang manama sing adu malli. Chauba ge asukpa saktam da ubada haima kaidorage me chauba nangba. Khara horap hairakpani chauba khang na ha kaisu tawdi ma. Kaisu tawdragabo adumaina tawgadrene nati tanawna kari haireino. Chauba imala singna khumuko. Ima aina breakfast biyo changba. Bangna tholakpaga mapa chanakidana magi sangam sarukto khara mangon haijin thokre. Adugira khangdi. Bungdo yam sauna breakfast bauta da khaijakre. Ayuki chakso haplan hairami. Haima yamna luba wangi gamalaga adugi oire karimte khalunoi chasiri. Soidaba ngamba kanabo leke. Mane saulangi dudine dangonda oiramon ngarangdei isongmai hauribani. Adugina thoinu ngai tribo oireko chauba maduna thoina khanjelunuko. Imala isingdo ising chaibirukhigi nang chakhumna changhoroko. Hoima watabi kichanai mapan thokre. Chauba mamagi wai singadu taraga thamoi khari chauthokje. Wai he moi ngai basiso karino khangde. Riana na nupa moina ngai dawda nupi khoinoi ngai halimoidi bit kaloi ti eidi. Ireina dapoireido Imphalda amanaba ma theluraga da chingkhai galak minani hairakpani ngasai. Ichenna singdriyon bi ni ase khoi homda mamit phala yengi. Kari khalinu khangde basimaso. Riana na barf to naw la chatlam doine moidi. Akhoina somna mi ngai bada wari sidi ubira moi doineba. Ichenna khangai hairakli. Hai ngai khoni wa ma tai nei ba. Ngarang de yam thazadaba wani duso. Irei gariyana gana. Kai wana haisa. Atai wana te da akhoi riyana gi wani da. Ha agi wa. Ichena no ki ke tawraga lei. Kai wana haisa. Ado buro ta chingkhai na nang koi ni hai ne. Chalo hai. Aduna muka na hai no. Irei wadem ta haida nokmi riyana ding. Ichena mokso aisu khangde ta chingkhai hoi lekai da akhoi ni ama mayum panbada khangidana khangi magi bachana pida aduda da chingkhai na haina mana ingon hairakpani. Ireina nang hanwai do da chingkhai da ngawron daine. Hoi ngawudi ngawram as adu iso bit am leiti aina kara post aina ngawraga adumaina ga tawselade. E kari gi nangde leidana sum yari bema iru jening baga thongra tekpuga chapana ramani nangde.
Irusu lujaningdre thongrasu tekdre. As tumin leru yare mi lai. Jabeng anglamba nupi anido nupa anido yawrakle haibaduda tumin lainai. Poirei amadi jingkai gari khamnaba madu nupi ahamduna phamliba adugi manakta lakli. Poirei ireida haifet momon noktuna yengnaga kayam kuirga ngaiba. Irei shunupa mana momon noksilakbaduda khajik ikaiba phauzai. Lamhenwi magi thamoidu maso mihol magi khongjalso yangna chen khalakle. Ichan ireida khuningna thillaga jiroga tawsil. Khumodana picture mina hangise. Irei joijainana maithongduda tariba lamhenwi masai kharado ikaina makut ietuna khomgatlaga ngaya koire. Ichan singwaramani ikoi ngaibad akoi so somdane pharak tadana khitang thengdokibaini sawa yadeko. Jingkai gi wanduda ichanna yam ahenga sandana saudida Riana wakhalduda khali masigi li masamanu pasina yaujaninga pasina masina maroma pilaban haisin ngasidi michina phawengoi saita kari janingire. Poire gi wanduda ichanna says yade komide nuksina kidangairi lenabana hansile tawrise. Irei ichanna khojina ngasikle tuminna naronda oima injabe naine kainune. Jingkaina chin yangman bai tera kakjingna chi aba kai sidabo kai ni tera kakjingno da jingkai sungarba yare se noi sanada wari do sanaro thengkrani matamse. Poireina mayam pulab karino machamina resing asidi ichanna hoi yai adudi kari chasiga. Riana na sada hairakli cha bora singju charse ngasigede mathangdana kitang tangmong charse. Jingkai wakhalduda khali phana ingta prakhanduna nungsiuri adugadi machinse AK-47 da hena khapleramene side. Makhoi mangado ngayak jamin thakminaraba matu mayumda amuk hankre. Irei mayum hek yawga mabokna aton napana nang hangambani ko. Irei mabok tanaba kaigin hageba pabana ihangiba marupki paisagi uiram maline adudi aina ngasaina bok hairamiduba singru chawa chapada piramagena ihe aidi kaukthokluredana kaune bokti sidani ni hei ahaloirupase phajafam leitena hairise aba ai phitai dringaida aboki cha hairamura yare napana hairaga piramdanane thakiba kuidri adoi saruk nangina thaudo adum wina tawjaruro hayaba. Irei magi kai gyowaga makuta pariba phone do ring khinglakli. Phone screen do yenglaga maithongda momonokje aduga set call do ogli. Hello da poire sunung sina khonjalga do khitang jinglap tawna kai haige yum yoraba yawada ngairi nangde aini ngai oire. Oh ado nangai dawrige hojikba aido awangi ni magi phanik taibiram haibaneba adudu taigena dawri. Oh adudi tawjaro hore nang thabak leibaga call tawro ai ngairam daini. Hoi tawrake da poire adudi thamage. Hoi thamjaro. Thamoigi basanta mana laklabada thinglubu ngamde taibang kanaso. Thamoi ani tinajringai phana waramlabaso thamoi masak khangnaraba matam sidadi kauthokre taibangi awaba pomnamak khangba ngamde taibang oiba kananaso. Ngasina kari oigani hayingna kari thokani isor magi kumhai oibana tawthari ngasidi nungsiba kawu mahaki paglaba ipagdona thamoi ani kosamnadona asomna numit kharani haujin khirami punaldi nongmagi magi wangang sanga sajat yejat pumba tapna honglakli. Premchan ayuk anganbado pamlanglangli masado maruk magi mayumda jatlani khanbagira natraga atopa karamba wari ma leibagino haibadi khangde. Watabi magi nupagi matawda obaduda karino ngasisebo moi pabong sem haraukhreda asakoina chahi 30 hena yum paminarakbasida ngasigum harauba amukdabo jakhidrine.
Ngasidine aigi mutse yam special ui aduginin he mama. Karino mo babo? Mood special hai bo?